Wangoi Khaidemda Maunaha Hatpada Senabani Haiduna, Pulisna Paraba, Kanan Balagi Yum Thugairamle. Ngarang Surachanpurgi Taizangda, Ambulance Ising the Tasin Badagi, Lakidraba Mio Adugi Maming, Pu, Lamlan Sang Masagi Sahi, Nipu Teret San Op, Pu Lien Khon, Ti Gangte, Sing Khon Bang House Number 324, Thanmul, Beng Amasung, Pu, Nengson, Pau, Elias, Jimmy, Masagi Sahi, Yankainitoy San Op Pu, N Nogil, Sing Khon Bang House Number 716 KK Road. Academic Session 2026 ki textbook sing kaithen ngangnaba mamingtagi oina puthorakpa yaroi mahiroi lup taruk ngasi imoinu numita nga yualiba singda formalin yaubra yaudabra haiduna food safety officer amadi staff singna test tawbiduna mayamda phanganbada formalin gi saruk yaudre haiduna khanghan biramle hairi Deradunda Tripura gi mahiroi enjen chakma hatpada senaba accused manga phabada Manipurdagi ama yauramle IDP sing hanjin bagira laingak sembagi oigadra MLA Biswajit N Birensu governor ga unakhre ngasi su sing amasung tamgi MLA amamamna Lok Bhavan Da laktuna governor ga unagadwri Chaobagi misida phare hairiba S.H. Kananbala Devi Elias Daneswari Masagi sahi Nipumathoi asi Yaripok wangkhemdagi nate Manipur Police na aranba pau thadokchuna Miyam Chamnamnahnle Wangkhem Youth Club IDP singi khongjang January gi tang 12 da Lok Bhavan da thomjinna bawarep laukhre Miyam apunbagi wakhallona sangsingadabani haibasi khangminarasi Dr. M Nara February phawbada laingak semhaudrabadi lisang sitna PR lerakpasu yai MLA Ibomsa